ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯟꯆꯦꯟꯕꯤ ꯃꯉꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯤꯒꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯧ ꯑꯗꯨ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯆꯥꯛꯈꯨꯝꯗ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯟꯅ ꯁꯣꯜꯂꯤ꯫ ꯊꯕꯥꯅ ꯂꯩꯁꯥꯕꯤꯅꯤꯅ ꯑꯃ ꯂꯩꯔꯤꯁꯤꯁꯨꯅꯦ, ꯈꯤꯇꯪꯗꯁꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯇꯦꯡꯁꯦ ꯈꯤꯇ ꯄꯥꯡꯕꯤꯒꯦ ꯍꯥꯏꯗꯦꯕ꯫ ꯃꯅꯦꯝ ꯃꯦꯃꯅ ꯇꯥꯍꯧꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ꯫ ꯂꯩꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯃꯅ ꯊꯣꯏꯕꯤ, ꯅꯪꯕꯨ ꯍꯧꯒꯠꯂꯨꯅꯦꯍꯦ, ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦꯅꯦ꯫ ꯅꯅꯝꯃꯁꯤ ꯃꯊꯟꯇ ꯊꯕꯛ ꯇꯧꯔꯤꯁꯤ, ꯅꯪꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯨ ꯂꯥꯛꯑꯣ꯫ ꯂꯩꯁꯤ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯍꯧꯒꯠꯂꯒꯦ ꯏꯃꯥ, ꯉꯟꯅ ꯍꯧꯒꯠꯀꯦ ꯈꯟꯕꯁꯦ ꯍꯦꯛꯇ ꯉꯝꯗꯕ꯫ ꯇꯧꯕꯒꯤꯗꯤ ꯃꯦꯃꯅ ꯃꯃꯧꯒꯤ ꯄꯨꯛꯆꯦꯜ ꯃꯨꯟꯅ ꯈꯪꯏ꯫ ꯑꯗꯨꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯖꯔꯤꯕꯅꯤ꯫ ꯃꯃꯧꯅ ꯍꯧꯒꯠꯂꯒ ꯆꯥꯛꯇꯅꯤ ꯊꯣꯡꯂꯤꯕ, ꯑꯗꯨꯕꯨ ꯃꯃꯧꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ ꯃꯦꯃꯁꯨ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯦꯃ ꯑꯃꯗꯤ ꯀꯨꯜꯂ ꯑꯁꯤ ꯃꯤꯉꯣꯟꯗ ꯋꯥ ꯍꯩꯕ ꯉꯝꯖꯗꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯅ ꯏꯃꯨꯡꯗꯨ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕꯣꯏ ꯅꯤꯡꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯦꯃꯅ ꯃꯃꯧꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕꯒꯤꯅꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯀꯨꯜꯂꯁꯨ ꯑꯗꯨꯃꯉꯥꯏ, ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯊꯕꯥ ꯑꯁꯤ ꯀꯨꯜꯂꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯊꯤꯖꯈꯤꯕ ꯃꯃꯧꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯌꯥꯝꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯨ ꯅꯨꯄꯤꯅ ꯉꯝꯅ ꯄꯥꯟꯕ ꯌꯨꯝꯕꯥꯅꯤ, ꯂꯩꯀꯥꯏꯒ ꯇꯣꯔꯣꯠ ꯈꯣꯟꯗꯥꯅꯅ ꯆꯪꯅꯗꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯃꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯨꯜꯂꯁꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯃꯧ ꯍꯥꯏꯕ ꯆꯠꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯤꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯌꯣꯟꯅꯕꯗ ꯃꯧ ꯑꯁꯤꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤ ꯎꯕꯗ ꯅꯤꯡꯕ ꯀꯥꯏꯈꯤ꯫ ꯃꯆꯥ ꯃꯃꯧꯅ ꯇꯧꯕꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯐꯅ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕ ꯂꯩꯔꯕꯁꯨ ꯈꯥꯡꯖꯤꯜꯂꯤ꯫ ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ꯫ ꯏꯃꯨꯡꯒꯤ ꯉꯥꯔꯤ ꯊꯨꯝꯁꯦꯠꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯊꯨꯃꯣꯛ ꯁꯥꯏ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯄꯤꯁꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯁꯅꯥꯔꯩꯅ ꯀꯌꯥꯗ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯏꯕ ꯍꯩꯔꯤꯕ, ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯊꯧꯒꯜ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯒ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕ ꯈꯜꯂꯨꯕꯗ ꯃꯦꯃ ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯂꯩꯁꯤ ꯍꯧꯒꯠꯇꯨꯅ ꯃꯅꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯖꯩ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯩꯁꯤ ꯐꯤ ꯁꯥꯗꯨꯅ ꯂꯩ꯫ ꯊꯕꯥ ꯌꯨꯝꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯕꯤ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯊꯕꯥꯅ ꯏꯆꯦ ꯀꯕꯣꯛꯂꯩ, ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯩ ꯂꯥꯛꯏꯌꯦ꯫ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯀꯕꯣꯛꯂꯩ ꯊꯣꯛꯂꯛꯏ꯫ ꯊꯕꯥ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯂꯥꯎ ꯀꯥꯈꯠꯂꯣ, ꯐꯝꯁꯤ ꯂꯥꯎ꯫ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯕꯗ ꯉꯥꯏꯔꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯔꯝꯃꯤꯅꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯕꯥꯅ ꯃꯊꯟꯇ ꯈꯟꯖꯩ, ꯊꯕꯛꯅ ꯃꯅꯥ ꯑꯝꯇ ꯇꯧꯔꯝꯃꯣꯏ, ꯃꯅꯦꯝ ꯑꯁꯣꯟꯕꯤꯁꯤꯗ ꯂꯣꯏꯅ ꯇꯧꯍꯜꯂꯒ ꯃꯥꯅ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯔꯤ, ꯑꯗꯨꯒ ꯊꯕꯛ ꯐꯕꯤ ꯑꯃꯨꯛ ꯁꯥꯔꯤ꯫ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯂꯣꯏꯅ ꯂꯣꯏꯔꯝꯃꯒ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯄꯣꯊꯥꯒꯦꯅ ꯂꯥꯛꯏꯕꯅꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯊꯕꯥꯒꯤ ꯃꯒꯨꯟ ꯈꯪꯕꯅꯤꯅ ꯃꯕꯨꯛꯅꯤꯡꯗꯗꯤ ꯉꯥꯡꯖ ꯁꯥꯏꯁꯤ ꯌꯦꯡꯉꯣꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯃꯅꯨꯡꯗ ꯌꯥꯅꯗ꯭ꯔꯕꯁꯨ ꯃꯤ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯤꯕꯣꯏ ꯈꯜꯂꯤ꯫ ꯀꯕꯣꯛꯂꯩꯅ ꯅꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯕꯗꯨꯕꯨ ꯅꯇꯦꯡꯒ ꯀꯔꯤꯃꯠꯇ ꯄꯥꯡꯗꯕ꯭ꯔꯣꯅꯦ? ꯃꯁꯤꯗ ꯊꯕꯥꯅ ꯍꯦꯟꯖꯤꯟ ꯍꯟꯖꯤꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯀꯌꯥ ꯇꯝꯁꯤꯜꯂꯤ꯫ ꯀꯗꯥꯏꯗꯩꯅꯣꯗ ꯏꯆꯦ, ꯏꯇꯦꯡ ꯈꯖꯤꯛ ꯐꯥꯎ ꯄꯥꯡꯕꯤꯕ ꯅꯠꯇꯦ꯫ ꯊꯦꯡꯒꯩ ꯍꯧꯒꯠꯂꯒ ꯆꯥꯛ ꯆꯥꯊꯣꯛꯏ ꯍꯥꯏꯔꯒꯅꯦ, ꯃꯥꯒꯤ ꯁꯨꯅꯤꯡꯗꯕꯤ ꯃꯇꯥ ꯈꯔ ꯄꯨꯜꯂꯒ ꯄꯪꯆꯠꯇ ꯆꯠꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯦꯡꯒꯩ ꯍꯟꯖꯤꯜꯂꯛꯑꯒ ꯋꯥꯔꯦ ꯍꯥꯏꯗꯨꯅꯅꯦ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯇꯨꯝꯗꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯗꯣꯔꯤꯕꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯅꯦꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ꯭ꯔꯣ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯀꯥꯏꯅ? ꯍꯥꯏꯗꯦ ꯏꯆꯦ, ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯅ ꯃꯍꯥꯔꯥꯅꯤꯒꯨꯝ ꯊꯝꯕꯤ, ꯊꯕꯛ ꯀꯔꯤꯁꯨ ꯌꯥꯎꯍꯟꯗꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯕꯨ ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔꯨꯗꯣꯏꯅꯣꯕ? ꯇꯟꯖꯥ ꯑꯗꯨꯗ ꯀꯕꯣꯛꯂꯩꯅ ꯍꯤꯒꯥꯏ ꯋꯥ ꯑꯃ ꯀꯥꯝꯁꯤꯜꯂꯛꯏ꯫ ꯉꯥꯏꯈꯣꯅꯦ, ꯑꯩꯕꯨ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯂꯦ꯫ ꯅꯪꯅ ꯃꯌꯨꯝ ꯄꯥꯟꯕ ꯍꯥꯏꯔꯒ, ꯅꯠꯇꯦ,
ꯅꯣꯏ ꯂꯩꯁꯤꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯕ? ꯂꯥꯏꯔꯕ ꯄꯠ ꯇꯠꯂꯕ ꯅꯨꯄꯥꯗꯨꯒ ꯈꯪꯅꯔꯤꯕꯗꯨꯕꯨ ꯅꯣꯏꯕꯨ ꯀꯔꯤꯃꯇ ꯍꯥꯏꯗꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯗꯧꯗꯤꯅꯦ ꯍꯧꯖꯤꯛ ꯀꯥꯏꯅꯍꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯖꯣꯀꯣ, ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯇꯣꯡꯗꯤ ꯌꯥꯝ ꯅꯤꯡꯉꯝꯃꯣꯏ꯫ ꯍꯩꯃ ꯅꯨꯄꯥꯒ ꯀꯣꯏꯕꯣꯏꯔꯦ, ꯌꯨꯝꯗꯅ ꯌꯥꯝ ꯂꯦꯝꯖꯕꯤ ꯒ꯭ꯌꯥꯟ ꯇꯥꯖꯕꯤ ꯁꯥꯗꯅ ꯑꯉꯥꯡ ꯁꯥꯗꯅ ꯂꯩ, ꯑꯗꯨꯒ ꯅꯨꯄꯥꯒ ꯀꯣꯏꯗꯅ ꯑꯗꯨꯁꯨ ꯂꯥꯏꯔꯕꯗ ꯄꯠ ꯇꯠꯄ꯫ ꯏꯆꯦꯅ ꯍꯥꯏꯔꯛꯄ ꯌꯥꯝ ꯐꯔꯦ, ꯑꯩꯈꯣꯏꯗꯤ ꯈꯪꯉꯨꯗ꯭ꯔꯦꯅꯦ꯫ ꯑꯗꯣ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯈꯥꯔꯣꯝꯒꯤ ꯈꯨꯔꯥ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯍꯦꯝꯕꯗꯨꯅꯤ, ꯃꯐꯤ ꯃꯔꯣꯜ ꯅꯥꯅꯤ ꯈꯪꯗꯕ ꯆꯃꯣꯠꯅꯕ ꯑꯃ ꯂꯩꯕꯗꯨꯅꯤ꯫ ꯈꯨꯔꯥ ꯏꯕꯣꯍꯜ ꯍꯥꯏꯗꯤ ꯅꯨꯄꯤ ꯁꯤꯈ꯭ꯔꯕ ꯄꯈ꯭ꯔꯥꯗꯨꯒꯤ ꯃꯆꯥ ꯑꯃ ꯂꯩꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯕꯣꯛꯂꯩꯁꯨ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯕꯗ ꯍꯥꯂꯦꯡꯕ ꯂꯩꯇ꯭ꯔꯕ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯤꯈꯩ ꯅꯨꯡꯉꯥꯏꯖꯕꯤ ꯅꯨꯄꯤꯅꯤ꯫ ꯊꯕꯥꯅ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯍꯦꯛ ꯁꯥꯕ ꯈꯨꯗꯤꯡ ꯃꯥꯅ ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯤꯋꯥ ꯉꯥꯡꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯊꯕꯥꯗꯤ ꯈꯪꯗꯦ꯫ ꯀꯕꯣꯛꯂꯩꯅ ꯋꯥꯔꯤ ꯀꯌꯥ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯊꯕꯥꯗ ꯇꯝꯁꯤꯜꯂꯤ꯫ ꯀꯕꯣꯛꯂꯩꯅ, ꯅꯣꯏꯕꯨ ꯍꯥꯟꯅ ꯈꯪꯗꯕ꯭ꯔꯣ ꯂꯩꯀꯥꯏ ꯋꯥ ꯋꯥ ꯂꯥꯎꯔꯕ ꯋꯥꯐꯝꯁꯦ? ꯍꯣ, ꯅꯨꯡꯇꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯎꯅꯩ ꯍꯥꯏꯌꯦ꯫ ꯌꯥꯝ ꯅꯣꯛꯃꯤꯟꯅꯗꯅ ꯀꯩꯅꯣ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯅꯅꯦ ꯃꯤꯠ ꯌꯥꯝꯅ ꯅꯥꯔꯕꯅꯤ, ꯑꯅꯤꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔ ꯍꯥꯏꯅꯗꯨꯅ ꯂꯩꯔꯕꯅꯤꯀꯣ꯫ ꯅꯣꯏ ꯈꯔ ꯉꯥꯡꯉꯨꯀꯣ, ꯅꯆꯦꯅ ꯍꯥꯏꯔꯤꯁꯤ ꯅꯪꯒꯤ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯤ꯫ ꯌꯦꯡꯉꯨꯅꯤ, ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯗꯨꯗ ꯂꯩꯔꯦꯅ ꯈꯜꯂꯨ, ꯅꯨꯄꯥꯗꯨꯒꯤ ꯃꯔꯜ ꯀꯔꯤꯝꯇ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯍꯌꯦꯡ ꯋꯥꯏ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯄꯥꯝꯗ ꯅꯤꯡꯕ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤ꯫ ꯅꯪꯒꯤꯁꯨ ꯅꯆꯥ ꯍꯥꯏꯕ ꯑꯃ ꯂꯩꯔꯛꯀꯅꯤꯗꯣ, ꯑꯗꯨꯒꯤꯁꯨ ꯁꯦꯜ ꯇꯨꯡꯁꯤꯟꯗꯕ ꯌꯥꯔꯣꯏꯅꯤ꯫ ꯈꯪꯗꯦ ꯏꯕꯦꯝꯃ, ꯅꯪ ꯃꯨꯟꯅ ꯈꯜꯂꯨꯀꯣ꯫ ꯊꯕꯥꯅ, ꯍꯣꯏ ꯏꯆꯦ, ꯆꯨꯝꯃꯤ꯫ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯅ ꯈꯔ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜ ꯑꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯔꯒ ꯂꯩꯔꯤ꯫ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯑꯍꯨꯝꯗꯨꯅ ꯃꯤꯔꯦꯝ ꯑꯣꯏꯔꯒ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯔꯤ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯇꯨꯡꯁꯤꯟꯕꯒ ꯉꯝꯗꯦꯗ꯫ ꯅꯠꯇꯦꯕ, ꯑꯩꯅ ꯍꯥꯏꯗꯤ ꯏꯆꯦ, ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕꯁꯨ ꯅꯠꯇꯦꯕ꯫ ꯀꯔꯤꯅꯣ ꯇꯧꯁꯤꯜꯂꯒ ꯈꯤꯠꯇ ꯏꯃꯨꯡꯒꯤ ꯉꯥꯔꯤꯗꯁꯨ ꯂꯩꯅꯅꯤ꯫ ꯂꯩꯁꯥꯕꯤꯗꯨꯁꯨ ꯑꯗꯨꯝ ꯃꯉꯥꯏ, ꯑꯗꯨꯝ ꯑꯉꯥꯡ ꯁꯥꯗꯅ ꯂꯩꯔꯤꯕ꯫ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯁꯦꯜꯁꯤꯅ ꯀꯣꯟꯅꯗ꯭ꯔꯗꯨꯅ ꯏꯄꯥꯝꯗꯒꯤ ꯁꯦꯜ ꯂꯧꯕꯁꯨ ꯌꯥꯎꯔꯤꯅꯦꯃꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯀꯨꯜꯂ ꯑꯃꯗꯤ ꯃꯦꯝꯃ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯅꯠꯇꯦ꯫ ꯀꯨꯜꯂꯅ ꯊꯨꯃꯣꯛ ꯁꯥꯏ, ꯑꯗꯨꯒ ꯃꯦꯝꯃꯁꯨ ꯍꯤꯡꯈꯣꯜꯗ ꯍꯦꯟꯖꯥꯡ ꯈꯔ ꯊꯥꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯇꯧꯔꯤꯕꯅꯤ꯫ ꯂꯩꯁꯤꯁꯨ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ꯫ ꯇꯧꯕꯒꯤꯗꯤ ꯂꯩꯁꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯤ, ꯃꯔꯝꯗꯤ ꯅꯨꯡꯗꯥꯡ ꯊꯦꯡꯂ ꯐꯥꯎꯕ ꯐꯤ ꯁꯥꯏ꯫ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯌꯥꯆꯪꯂꯛꯄꯒꯤ ꯃꯩꯔꯥ ꯂꯥꯡꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯥꯏꯊꯣꯏꯕꯅ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜꯗꯨꯅ ꯊꯕꯥꯒꯤ ꯃꯄꯥꯝꯗ ꯊꯩꯔꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯗꯅ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯂꯩꯕꯗ ꯍꯦꯛꯇ ꯀꯣꯟꯅꯍꯧꯗꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯃꯆꯟꯒꯤ ꯁꯦꯜꯗꯤ ꯁꯨꯡꯀꯥꯏ ꯀꯥꯏꯗꯅ ꯊꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯩꯅꯦꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯃꯄꯨꯔꯣꯏꯕꯗ ꯇꯝꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯍꯟꯗꯦ꯫ ꯌꯥꯏꯊꯣꯏꯕꯁꯨ ꯍꯥꯟꯅ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯀꯤꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯔꯝꯃꯤ꯫ ꯃꯆꯜꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯥꯅ ꯃꯄꯨꯔꯣꯏꯕꯗ ꯑꯔꯥꯟꯕ ꯄꯥꯎ ꯀꯌా ꯇꯝꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯃꯃꯥ ꯃꯄꯥꯕꯨ ꯐꯠꯇꯅ ꯎꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯤꯋꯥ ꯀꯌా ꯉꯥꯡꯅꯔꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯆꯪꯉ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯕꯗꯤ ꯅꯠꯇꯦ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤꯕꯅꯤ꯫ ꯀꯔꯝꯅ ꯂꯩꯁꯤꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯥꯏꯅꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ, ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏꯗ ꯆꯌꯦꯠꯅꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯍꯥꯟꯅ ꯃꯁꯥꯗ ꯐꯖꯅ ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ, ꯃꯁꯤꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯅꯝꯗꯅ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯂꯩꯁꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯍꯦꯝꯕ ꯑꯁꯤ ꯈꯔ ꯂꯥꯏꯔꯖꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯅ ꯆꯠꯆꯕ, ꯅꯣꯡꯃꯗ ꯃꯤꯒꯤ ꯀꯥꯏꯅꯕ ꯇꯧꯗꯕ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯆꯝꯅ ꯂꯩꯖꯕ ꯃꯤꯁꯛꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯒꯨꯟ ꯈꯪꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ, ꯌꯥꯝ ꯇꯣꯏꯅꯁꯨ ꯎꯅꯗꯦ꯫ ꯀꯕꯣꯛꯂꯩꯅ ꯉꯁꯥꯏ ꯇꯝꯂꯛꯈꯤꯕ ꯋꯥꯔꯤꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯊꯕꯥꯅ ꯊꯥꯖꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯕꯨ ꯊꯨꯒꯥꯏꯒꯦ ꯈꯟꯈ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯤꯗꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯊꯕꯥꯅ ꯌꯥꯏꯊꯣꯏꯕꯗ ꯋꯥꯔꯤ ꯀꯌా ꯇꯝꯂꯤ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯅꯪꯒꯤ ꯅꯆꯜꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯦ ꯃꯤꯅ ꯌꯥꯝ ꯉꯥꯡꯅꯔꯤꯀꯣ, ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯖꯔꯤꯁꯤꯅꯦ ꯑꯩꯗꯤ꯫ ꯍꯌꯦꯡ ꯋꯥꯏ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯇꯥꯅꯤꯀꯣ꯫ ꯌꯥꯏꯊꯣꯏꯕꯅ, ꯀꯔꯤꯃꯨꯛ ꯇꯧꯔꯦ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ? ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯁꯨ ꯅꯠꯇꯦ, ꯅꯣꯡꯉꯥꯟꯕꯒ ꯊꯕꯛꯅꯦꯅ ꯑꯗꯨꯝ ꯆꯠꯂꯤ, ꯅꯨꯃꯤꯠ ꯇꯥꯔꯒ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯍꯣ, ꯅꯣꯏꯒꯤ ꯂꯩꯁꯥꯕꯤ ꯇꯧꯉꯝꯕꯤꯁꯤ ꯃꯈꯥꯔꯣꯝꯒꯤ ꯈꯨꯔꯥ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯝꯕ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ? ꯂꯥꯏꯔꯕꯗ ꯄꯠ ꯇꯠꯄ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯔꯦ ꯍꯥꯏꯅꯦ꯫ ꯅꯨꯡꯇꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯎꯅꯩ,
ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯌꯥꯝ ꯍꯥꯏꯅꯩꯀꯣ ꯈꯔ ꯍꯥꯏꯖꯧꯒ ꯃꯈꯣꯏ ꯇꯥꯖꯧ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯣꯞꯄ ꯅꯪꯒꯅꯤꯀꯣ ꯂꯥꯏꯔꯕ ꯑꯣꯏꯔꯁꯨ ꯃꯈꯣꯏ ꯃꯁꯥ ꯃꯁꯥ ꯌꯥꯅꯖꯔꯕꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯃꯅꯝꯃ ꯅꯪꯅ ꯑꯣꯏꯅ ꯈꯔ ꯍꯥꯏꯌꯨꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯐꯖꯗꯦ ꯅꯪꯒꯤꯁꯨ ꯅꯆꯜꯅꯨꯄꯤꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯕꯒ ꯂꯧꯕꯤꯗꯦ ꯃꯅꯝꯃ ꯑꯣꯏꯅ ꯈꯟꯗꯦ ꯑꯩꯅ ꯍꯥꯏꯕꯗ ꯂꯧꯔꯗꯤ ꯃꯈꯣꯏ ꯇꯥꯆꯧꯗ ꯑꯩꯅ ꯀꯔꯤꯒꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯍꯦꯛ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯅꯤ ꯈꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯣꯏꯁꯤ ꯍꯣꯏꯁꯤ ꯑꯩꯅ ꯍꯦꯛ ꯍꯥꯏꯔꯒꯦ ꯊꯦꯡꯖꯤꯜꯂꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡ ꯉꯟꯅ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯅꯨꯃꯤꯠꯇꯨꯁꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯊꯣꯏꯕ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯃꯦꯝꯃꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯖꯩ ꯅꯣꯡꯃꯇ ꯋꯥꯏ ꯋꯥꯗꯦ ꯍꯥꯏꯖꯗꯦ ꯃꯥꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯁꯨꯏ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯂꯩꯁꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯊꯕꯥ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯖꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯂꯩꯁꯤꯌꯥ ꯏꯅꯝꯕ ꯋꯥ ꯍꯥꯏꯒꯦ ꯅꯪꯒ ꯍꯧꯖꯤꯛ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯅꯈꯣꯏ ꯇꯥꯆꯧꯅꯁꯨ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯥꯏꯔꯝꯕꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯌꯨꯅ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯐꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨꯅꯦ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯔꯕ ꯍꯌꯦꯡꯋꯥꯏ ꯏꯆꯜꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯅꯨꯄꯥꯗꯨꯗ ꯂꯩꯔꯦꯅ ꯈꯜꯂꯨ ꯆꯦꯡ ꯆꯥꯛ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗ ꯆꯥꯗ ꯊꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯄꯥꯝꯂꯣꯝꯗ ꯍꯪꯕ ꯂꯥꯛꯀꯅꯤꯗꯣ ꯅꯈꯣꯏ ꯇꯥꯆꯧꯅꯁꯨ ꯁꯦꯜ ꯌꯥꯝ ꯄꯨꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯥꯎ ꯀꯣꯟꯅꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯣꯏꯒꯤ ꯆꯦꯡ ꯆꯥꯛ ꯍꯨꯟꯕꯒꯗꯤ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯤ ꯉꯜꯂꯤꯀꯥꯟꯗ ꯂꯥꯞꯊꯣꯛꯅꯍꯧ ꯍꯥꯏꯔꯤꯁꯤꯅꯤ ꯂꯩꯁꯤ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯀꯣꯟꯕꯩ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅꯗꯤ ꯉꯥꯡꯊꯣꯛꯇꯦ ꯂꯩꯁꯤꯅ ꯇꯨꯃꯤꯟꯅ ꯈꯨꯝꯗꯕꯤ ꯂꯩꯈꯤꯕꯗꯨꯗ ꯊꯕꯥ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯏ ꯑꯗꯨꯒ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯃꯨꯟꯅ ꯈꯟꯖꯧ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯐꯪꯉꯤ ꯅꯈꯣꯏ ꯇꯥꯆꯧꯒ ꯑꯩꯒꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯇꯅ ꯁꯤꯟꯗꯧꯔꯤꯕ ꯑꯗꯨꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯐꯅ ꯋꯥꯔꯁꯨ ꯑꯩꯈꯣꯏꯗꯤꯅꯦ ꯁꯤꯀꯤ ꯑꯃ ꯐꯥꯎ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯃꯅ ꯅꯪꯒꯤ ꯅꯇꯥ ꯁꯛꯍꯦꯟꯕꯤ ꯃꯌꯥꯝ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯒ ꯁꯤꯡꯖꯨ ꯍꯩꯖꯨ ꯆꯥꯅꯕꯗꯣ ꯇꯧꯅꯨ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯅꯈꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯄꯥꯝꯃꯨꯕ ꯈꯪꯗ꯭ꯔꯦꯅꯦ ꯉꯁꯥꯏ ꯃꯈꯩ ꯀꯨꯜꯂꯒ ꯃꯦꯝꯃꯒꯁꯨ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯐꯠꯇꯕ ꯅꯥꯄꯤ ꯈꯣꯝꯖꯤꯟꯗꯨꯅ ꯃꯩ ꯊꯥꯒꯦꯅ ꯇꯧꯔꯝꯕꯅꯤ ꯃꯃꯧ ꯅꯨꯄꯤꯅ ꯉꯁꯥꯏꯗꯩ ꯉꯥꯡꯂꯤꯕꯗꯨ ꯂꯣꯏꯅ ꯇꯥꯔꯤ ꯃꯈꯣꯏꯁꯨ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯇꯨꯃꯤꯟꯅ ꯀꯔꯤꯃꯇ ꯈꯨꯝꯗꯕꯤ ꯂꯩꯁꯤꯟꯈꯤꯕꯗꯨꯗ ꯃꯦꯝꯃ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯈꯨꯝꯃꯛꯏ ꯀꯔꯤꯅꯣ ꯃꯧ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯍꯥ ꯅꯣꯏ ꯈꯛꯇꯅꯤ ꯏꯃꯨꯡ ꯂꯣꯏꯅ ꯄꯨꯍꯟꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯇꯧꯔꯤꯗꯅ ꯑꯗꯨꯒ ꯅꯆꯟꯁꯤꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯃꯇꯥꯁꯤꯡ ꯄꯨꯔꯛꯇꯨꯅ ꯁꯤꯡꯖꯨ ꯍꯩꯖꯨ ꯆꯥꯕꯗꯣ ꯅꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯣꯏꯔꯦ ꯃꯅꯦ ꯃꯀꯨ ꯂꯩ ꯈꯪꯗꯕꯒꯤ ꯉꯥꯡꯉꯨꯔꯒ ꯃꯅꯦ ꯃꯀꯨ ꯂꯩꯔꯝꯕꯗꯨꯗ ꯊꯕꯥ ꯍꯥꯏꯐꯦꯠ ꯈꯧꯇꯛꯆꯥꯏ ꯑꯗꯨꯕꯨ ꯃꯆꯤꯟ ꯀꯟꯕꯩ ꯍꯧꯅꯕꯤ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣꯗ ꯏꯃꯥ ꯅꯆꯥꯅꯨꯄꯤꯁꯤꯗ ꯋꯥ ꯈꯔꯇꯪ ꯉꯥꯡꯂꯨꯕꯒꯤ ꯏꯃꯥꯅ ꯆꯣꯡꯊꯣꯔꯛꯇꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯕꯤꯔꯛꯏꯗꯨꯕꯨ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯉꯥꯡꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯗ ꯁꯣꯏꯔꯤꯒꯦ ꯏꯃꯥ ꯍꯣꯏꯁꯨ ꯈꯜꯂꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯅꯦ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯀꯅꯤ ꯁꯨꯕ ꯅꯣꯝꯕꯁꯨ ꯉꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯣꯏꯅꯃꯛ ꯇꯥꯗꯣꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯁꯨ ꯋꯥꯗꯅꯕ ꯂꯩꯁꯤꯁꯨ ꯋꯥꯗꯅꯕ ꯁꯤꯟꯖꯕꯅꯦ ꯑꯩꯗꯤ ꯏꯃꯥ ꯍꯣꯏꯅ ꯁꯦꯜꯁꯦ ꯇꯥꯟꯗ꯭ꯔꯕꯅꯤꯅ ꯑꯋꯥꯕ ꯀꯔꯤꯝꯇ ꯈꯪꯕꯤꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯦ ꯃꯧ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯅꯠꯇꯦꯗꯅ ꯀꯔꯤꯅꯣ ꯑꯉꯝꯕ ꯁꯨꯔꯒ ꯃꯇꯦꯡ ꯇꯧꯔꯤꯗꯅ ꯅꯣꯏꯗ ꯂꯣꯏꯅ ꯇꯧꯍꯟꯕ꯭ꯔꯣ ꯆꯥꯛꯈꯨꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯕꯒ ꯃꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯑꯆꯧꯕꯅ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜꯗꯨꯅ ꯀꯗꯥꯏꯗ ꯊꯝꯒꯦ ꯍꯦꯔꯦ ꯏꯃꯥ ꯑꯗꯨꯃꯥꯏꯅꯗꯤ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨꯗ ꯑꯩꯈꯣꯏꯁꯨ ꯇꯨꯡꯒꯤ ꯈꯔ ꯇꯨꯡꯁꯤꯟꯗ꯭ꯔꯗꯤ ꯌꯥꯔꯤꯕ꯭ꯔꯣ ꯀꯗꯥꯏꯗ ꯇꯨꯡꯁꯤꯟꯒꯦ ꯍꯥꯏꯕꯁꯨ ꯏꯃꯥ ꯆꯞ ꯆꯥꯅ ꯈꯪꯏ ꯋꯥ ꯉꯥꯡꯗꯕꯁꯤꯗ ꯀꯔꯤꯃꯠꯇ ꯈꯪꯉꯔꯣꯏ ꯈꯜꯂꯤꯕ꯭ꯔꯣ ꯑꯗꯨꯒꯅꯦ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯩꯗꯤ ꯅꯣꯏꯗ ꯁꯤꯀꯤ ꯑꯃ ꯐꯥꯎ ꯄꯨꯊꯣꯛꯍꯜꯂꯣꯏ ꯅꯄꯥꯒ ꯏꯕꯥꯅꯤꯅꯅꯦ ꯑꯉꯝꯕ ꯈꯔ ꯄꯤꯒꯅꯤ ꯍꯣ ꯐꯩꯌꯦ ꯐꯩꯌꯦ ꯑꯩꯈꯣꯏꯗꯤ ꯋꯥ ꯍꯥꯏꯗꯨꯝ ꯁꯪꯉꯦ ꯂꯩꯁꯤꯅ ꯏꯃꯥ ꯌꯥꯔꯤꯕ ꯇꯣꯛꯑꯣ ꯂꯩꯀꯥꯏ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯤ ꯋꯥ ꯉꯥꯡꯒꯟꯗꯕ ꯀꯣꯜꯂꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥꯁꯤ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯂꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯃꯃꯥ ꯇꯣꯛꯑꯣ ꯅꯪꯁꯨ ꯑꯗꯨꯒ ꯃꯧ ꯅꯪꯁꯨ ꯇꯣ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯅꯣꯏꯁꯨ ꯇꯣꯉꯥꯟ ꯆꯥꯔꯣ ꯇꯣꯉꯥꯟ ꯆꯥꯟꯅꯔꯁꯤ ꯅꯣꯏꯁꯨ ꯁꯦꯜ ꯇꯧ ꯅꯤꯡꯊꯤꯅ ꯇꯨꯡꯁꯤꯟꯖꯔꯣ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯄꯥꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯕ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯃꯧꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯃꯦꯝꯃ ꯁꯥꯎꯅꯤꯡꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯄꯦꯟꯗꯅ ꯁꯣꯟꯖꯩ ꯅꯪꯁꯨ ꯃꯃꯥ ꯑꯣꯏꯔꯛꯀꯅꯤꯀꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯃꯃꯧꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯂꯕꯗ
ꯀꯌꯥꯃꯨꯛ ꯊꯃꯣꯏ ꯀꯥꯏꯒꯦ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯆꯩ ꯂꯩꯁꯤꯁꯨ ꯃꯥꯒꯤ ꯃꯔꯝꯒꯤꯅꯤꯀꯣ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯀꯨꯜꯂꯅ ꯃꯃꯥ ꯌꯥꯔꯤ ꯏꯃꯨꯡ ꯆꯪꯉꯁꯤ ꯃꯤ ꯃꯌꯥꯝ ꯌꯦꯡꯅꯔꯤ ꯑꯩ ꯏꯀꯥꯏꯀꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯌꯥꯏꯊꯣꯏꯕꯅ ꯍꯜꯂꯛꯄꯗ ꯊꯕꯥ ꯃꯊꯟꯇ ꯆꯥꯛꯈꯨꯝꯗ ꯏꯁꯩ ꯉꯪꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯊꯣꯡꯉꯝꯃꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯊꯣꯏꯕꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯗ ꯅꯧꯅ ꯑꯃꯨꯛ ꯃꯁꯟꯇ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯑꯅꯧꯕꯤ ꯀꯥꯏꯗꯣ ꯑꯃꯨꯛ ꯑꯣꯏꯅꯤꯡꯉꯛꯄ꯭ꯔꯥ ꯀꯩꯅꯣ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯏꯆꯜꯍꯣꯏꯗꯤ ꯑꯃꯠꯇ ꯎꯗꯦꯅ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯦ ꯃꯁꯤꯗ ꯊꯕꯥꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯗ ꯉꯁꯥꯏ ꯄꯥꯕꯅ ꯑꯩꯈꯣꯏꯕꯨ ꯇꯣꯉꯥꯟ ꯆꯥꯔꯣ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯄꯥꯕ ꯉꯝꯖꯔꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯄꯥꯕꯒ ꯏꯃꯥꯒꯅ ꯇꯣꯉꯥꯟ ꯆꯥꯔꯣ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯖꯤꯜꯂꯛꯏ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯏꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯃꯅꯤ ꯍꯥꯏꯌꯦ ꯅꯪꯅ ꯃꯣꯏꯗ ꯀꯩ ꯍꯥꯏꯔꯨꯒꯦ ꯄꯥꯕꯅ ꯇꯣꯉꯥꯟ ꯆꯥꯎ ꯍꯥꯏꯁꯦ ꯊꯕꯥꯅ ꯉꯁꯥꯏ ꯉꯥꯡꯈꯤꯕ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯣꯛ ꯑꯣꯟꯊꯣꯛꯇꯨꯅ ꯇꯝꯁꯤꯜꯂꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯩꯁꯤꯅ ꯐꯤ ꯁꯥꯔꯤꯀꯥꯟꯗ ꯑꯩꯅ ꯀꯅꯥ ꯅꯠꯇꯦꯅ ꯁꯨꯝ ꯅꯕꯨꯡꯅ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯟꯕꯁꯦ ꯍꯦꯛꯇ ꯀꯣꯟꯅꯍꯧꯗꯦ ꯑꯩꯁꯨ ꯐꯤ ꯁꯥꯔꯁꯤꯔ ꯈꯪꯗꯦꯗ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯁꯨ ꯄꯥꯡꯅꯤꯅ ꯍꯥꯏꯔꯨꯕ ꯑꯗ ꯏꯃꯥ ꯄꯥꯕꯁꯨ ꯇꯥꯍꯧꯔ ꯃꯥꯜꯂꯦ ꯑꯗ ꯃꯣꯏꯒꯤ ꯄꯩꯁꯥꯗꯨ ꯄꯨꯊꯣꯛꯄ ꯇꯥꯔꯦ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯇꯣꯉꯥꯟ ꯆꯥꯔꯣ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯊꯕꯥꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯌꯥꯏꯊꯣꯏꯕꯅ ꯃꯃꯥ ꯃꯄꯥꯕꯨ ꯈꯖꯤꯛꯇꯪ ꯋꯥꯔꯧꯏ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯐꯔꯤꯁꯦ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯨ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯀꯩ ꯌꯦꯟꯖꯥꯡꯕꯨ ꯊꯣꯡꯉꯤꯅꯣ ꯅꯪꯒꯤꯗꯨꯕꯨ ꯃꯅꯝꯒ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯉꯁꯥꯏ ꯑꯩꯅꯅꯦ ꯇꯣꯉꯥꯟ ꯆꯥꯅꯔꯕꯅꯤꯅ ꯄꯣꯠ ꯂꯩꯗꯧꯕ ꯂꯩꯌꯦꯅ ꯀꯩꯊꯦꯜ ꯀꯥꯔꯨꯏꯌꯦ ꯑꯗ ꯑꯩꯅ ꯉꯥ ꯃꯆꯥ ꯃꯁꯨꯝ ꯂꯩꯁꯤꯜꯂꯛꯄ ꯑꯗꯨ ꯊꯣꯡꯉꯤ ꯑꯣ ꯄꯥꯕ ꯈꯣꯏꯒꯤ ꯈꯤꯇꯪ ꯄꯤꯔꯨꯁꯨ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯌꯥꯝ ꯄꯤꯖꯅꯤꯡꯈ꯭ꯔꯕꯣꯏꯔꯤꯗ ꯃꯈꯣꯏꯅꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯣ ꯃꯈꯣꯏꯒꯤꯁꯨ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯔꯒ ꯊꯣꯡꯈꯤꯕꯅꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯩꯁꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯀꯩꯒꯨꯝꯕ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯃꯃꯥ ꯃꯄꯥꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯕꯨ ꯀꯅꯥꯅ ꯊꯥꯛꯄꯤꯅꯤ ꯃꯅꯝꯒꯤ ꯃꯕꯨꯛꯆꯦꯜ ꯃꯨꯟꯅ ꯈꯪꯕꯅꯤꯅ ꯀꯩꯁꯨ ꯃꯃꯥ ꯃꯄꯥꯕꯨ ꯄꯤꯖꯅꯤꯡꯉꯣꯏ ꯃꯥ ꯈꯪꯉꯤ ꯑꯗꯨꯒ ꯍꯦꯝꯕꯒꯤꯁꯨ ꯈꯜꯂꯤ ꯃꯥ ꯍꯦꯝꯕꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯥꯅ ꯑꯁꯨꯛ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄ ꯉꯝꯃꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯈꯜꯂꯒ ꯃꯥ ꯍꯦꯝꯕꯕꯨ ꯊꯥꯗꯣꯛꯄ ꯇꯥꯏ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯥ ꯍꯦꯝꯕꯒ ꯎꯅꯔꯒ ꯑꯔꯣꯏꯕ ꯋꯥ ꯍꯥꯏꯅꯔꯒꯦ ꯈꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯉꯥꯟ ꯆꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯊꯕꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯕꯛ ꯇꯧꯖꯩ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯩꯁꯤꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃ ꯊꯥꯗꯨꯅ ꯍꯦꯝꯕꯕꯨ ꯀꯧꯍꯜꯂꯨꯔꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯁꯤꯒ ꯃꯥꯒꯤ ꯃꯇꯥ ꯑꯌꯤꯡꯕꯤꯒ ꯍꯦꯝꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯍꯦꯝꯕ ꯂꯥꯛꯄ ꯎꯕꯗ ꯑꯌꯤꯡꯕꯤ ꯅꯥꯀꯜꯗ ꯂꯩꯊꯣꯛꯇꯨꯅ ꯉꯥꯏꯔꯤ ꯍꯦꯝꯕ ꯉꯁꯤꯁꯨ ꯐꯤꯔꯣꯜ ꯅꯥꯟꯅ ꯂꯥꯛꯇꯦ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯈꯔ ꯃꯣꯠꯂꯤ ꯂꯥꯛꯏ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯁꯤ ꯋꯥ ꯍꯩꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩ ꯍꯦꯝꯕꯅ ꯀꯩꯗꯧꯔꯦ ꯂꯩꯁꯦ ꯑꯩꯕꯨ ꯎꯅꯗ ꯌꯥꯗꯦ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯑꯔꯨꯕ ꯋꯥ ꯂꯩꯔꯒꯦ ꯂꯩꯁꯤ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯁꯤꯟꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥ ꯍꯦꯝꯕ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯏꯕ ꯋꯥꯐꯝꯁꯦ ꯑꯩꯅ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯕꯅꯤ ꯍꯣ ꯑꯗꯨꯕꯨ ꯀꯩꯅꯣꯕ ꯑꯗꯨ ꯀꯌꯥꯝ ꯂꯨꯅ ꯍꯥꯏꯔꯤꯗꯨ ꯅꯠꯇꯦ ꯅꯪꯒꯤꯁꯤ ꯆꯦꯜꯂꯁꯤ ꯆꯍꯤ ꯌꯥꯔꯛꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯗꯣꯏꯔꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤꯅꯦ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯑꯩ ꯁꯦꯜ ꯈꯤꯇ ꯌꯥꯝꯅ ꯇꯥꯟꯁꯤꯟꯈꯤꯒꯦ ꯍꯌꯦꯡꯋꯥꯏ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯝꯕ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩ ꯂꯩꯁꯤ ꯀꯞꯅꯤꯡꯕꯅ ꯂꯣꯏꯔꯤ ꯑꯗꯨꯕꯨ ꯃꯥ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯈ꯭ꯔꯤ ꯉꯁꯤꯗꯤ ꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯕ ꯍꯧꯔꯛꯏ ꯇꯥ ꯍꯦꯝꯕ ꯑꯩꯈꯣꯏꯅꯤ ꯂꯥꯞꯊꯣꯛꯅꯔꯁꯤ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯕꯗ ꯂꯩꯁꯤ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯍꯦꯝꯕꯗꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯒꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯂꯥꯏꯔꯤ ꯄꯨꯄꯪ ꯁꯨꯗꯦꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯣ ꯂꯩꯁꯤ ꯈꯪꯉꯤ ꯃꯥꯅ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯇꯝꯂꯨꯕꯗ ꯍꯦꯝꯕꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯄꯥꯁꯨ ꯃꯥꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯗꯤ ꯂꯩꯀꯥꯏ ꯃꯤꯋꯥ ꯆꯪꯂꯛꯀꯅꯤ ꯃꯃꯥ ꯃꯄꯥꯕꯨ ꯃꯤꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯤꯅꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯌꯥꯝꯅ ꯊꯤꯅ ꯍꯥꯏꯅꯕ ꯇꯥꯔꯒ ꯏꯀꯥꯏꯕ ꯅꯪꯅꯤ ꯈꯪꯉꯤ
ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯈꯟꯕꯗ ꯂꯩꯁꯤ ꯊꯃꯣꯏ ꯀꯟꯕꯤ ꯑꯃ ꯑꯣꯏꯔꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯁꯦ ꯅꯪꯅ ꯑꯩꯒꯤ ꯀꯩ ꯂꯩꯕꯤꯈ꯭ꯔꯒꯦ? ꯅꯣꯡꯃꯇ ꯀꯩꯅꯣꯝ ꯆꯥꯔꯨꯁꯦ ꯍꯥꯏꯗꯅ ꯄꯨꯕꯤꯗꯦ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯂꯩꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯅ ꯏꯅꯝꯃꯅꯁꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯁꯤꯟꯕꯤꯔꯤ꯫ ꯊꯪꯅꯕ ꯈꯨꯟꯗꯩꯅꯤ, ꯁꯦꯜ ꯌꯥꯝ ꯄꯥꯏ꯫ ꯑꯗꯨꯗ ꯑꯩ ꯌꯥꯈ꯭ꯔꯒꯦ ꯈꯜꯂꯤ꯫ ꯅꯪꯁꯨ ꯅꯪꯒ ꯆꯥꯟꯅꯕ ꯑꯃ ꯌꯦꯡꯖꯈ꯭ꯔꯣ꯫ ꯍꯦꯝꯕꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯁꯤꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯥ ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯔꯛꯏ꯫ ꯑꯣꯍꯣ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯣꯏꯅꯔꯝꯕ ꯑꯩꯁꯦ ꯐꯥꯒꯤꯔꯥ? ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ, ꯅꯪꯒꯤꯗꯃꯛ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯪꯗꯅ ꯍꯌꯦꯡꯋꯥꯏ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯟꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯁꯦ ꯑꯔꯦꯝꯕꯗ ꯇꯥꯔꯕ? ꯐꯔꯦ, ꯅꯪꯁꯨ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗꯨꯗ ꯂꯩꯖꯈ꯭ꯔꯣ꯫ ꯑꯗꯨꯕꯨꯅꯦ, ꯂꯥꯏꯔꯕ ꯄꯨꯄꯥꯡ ꯁꯨꯗꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯕꯁꯦ ꯑꯁꯨꯃꯥꯏꯅꯗꯤ ꯅꯪꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅ ꯅꯨꯡꯁꯤꯕꯤꯔꯣꯏ, ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ꯫ ꯍꯦꯝꯕ ꯁꯥꯎꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯤ ꯄꯦꯟꯅ ꯀꯞꯆꯩ꯫ ꯃꯥꯒꯤ ꯃꯇꯥ ꯑꯌꯦꯡꯕꯤꯅ ꯆꯪꯂꯛꯇꯨꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯑꯌꯦꯡꯕꯤꯁꯨ ꯈꯪꯏ ꯂꯩꯁꯤꯅ ꯍꯦꯝꯕꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯥꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯃꯥꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯊꯦꯝꯖꯩ꯫ ꯂꯩꯁꯤꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯃꯇꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯄꯥꯎꯗꯝꯖꯩ꯫ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕꯤ ꯑꯩꯅ ꯃꯥꯕꯨ ꯀꯔꯝꯅ ꯀꯥꯎꯊꯣꯛꯇꯣꯏꯅꯣ? ꯃꯥꯅꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯝꯒꯅꯤꯀꯣ? ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏꯌꯦ ꯑꯌꯦꯡꯕꯤ꯫ ꯌꯥꯔꯦꯁꯦꯗꯣ, ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯔꯅꯤ, ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯍꯦꯝꯕ ꯑꯃꯗꯤ ꯂꯩꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯗ꯭ꯔꯦ꯫ ꯂꯩꯁꯤꯗꯤ ꯍꯦꯝꯕꯒꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅ ꯑꯍꯤꯡ ꯊꯦꯡꯂꯛꯄ ꯈꯨꯗꯤꯡ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯩ꯫ ꯍꯦꯝꯕꯁꯨ ꯂꯩꯁꯤꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯑꯣꯏꯕꯅꯤꯅ ꯑꯃꯅ ꯑꯃꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯉꯤ꯫ ꯂꯩꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯕꯨ ꯂꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥ ꯂꯩꯁꯤꯗ ꯈꯔ ꯋꯥꯔꯧꯈꯤꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯂꯩꯁꯤꯅ ꯍꯥꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯂꯩꯁꯤ ꯃꯆꯤ ꯎꯪꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯦꯝꯃꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯕꯨꯁꯨ ꯃꯥ ꯋꯥꯔꯧꯏ꯫ ꯅꯣꯡꯃꯇ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯀꯔꯤ ꯆꯥꯔꯤ, ꯀꯔꯤ ꯊꯛꯂꯤ, ꯑꯋꯥꯠ ꯑꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯟꯅ ꯐꯥꯎꯕ ꯍꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯈꯟꯕꯗ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯃꯦꯝꯃ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩ꯫ ꯀꯔꯤꯃꯠꯇ ꯆꯥꯎꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯄꯥꯛꯅ ꯐꯒꯠꯂꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯂꯩꯁꯤꯁꯨ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯍꯦꯝꯕꯒꯤ ꯋꯥꯈꯜ ꯈꯔꯗꯤ ꯀꯥꯎꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯍꯦꯟꯅ ꯋꯥꯖꯩ꯫ ꯅꯥꯔꯤꯕꯤ ꯃꯃꯥꯕꯨ ꯈꯟꯒꯗ꯭ꯔꯥ? ꯀꯥꯏꯅ ꯃꯩꯆꯥꯛꯄꯨ ꯈꯥꯡꯒꯗ꯭ꯔꯥ? ꯃꯃꯥꯇꯕꯨ ꯐꯔꯕꯗꯤ ꯈꯟꯅ ꯑꯋꯥꯕ ꯀꯌా ꯈꯥꯡꯗꯨꯅ ꯍꯣꯠꯅꯖꯩ꯫ ꯃꯦꯝꯃꯅ ꯑꯗꯨꯝ ꯀꯟꯅ ꯅꯥꯔꯤꯕꯗꯨ ꯊꯕꯥ ꯅꯣꯡꯃꯗ ꯆꯪꯗꯨꯅ ꯍꯪꯂꯨꯗꯦ꯫ ꯅꯣꯡꯃ ꯌꯥꯏꯊꯣꯏꯕꯅ ꯃꯃꯥ ꯅꯥꯕ ꯍꯪꯕ ꯆꯪꯂꯨꯒꯦ ꯇꯧꯕꯗ ꯊꯕꯥꯅ ꯈꯥꯝꯃꯤ꯫ ꯏꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯅꯥꯔꯤꯕꯁꯦ ꯅꯪꯁꯨ ꯅꯣꯡꯃꯇ ꯆꯪꯂꯒ ꯍꯪꯉꯨꯕ ꯌꯥꯗ꯭ꯔꯣ? ꯇꯣꯉꯥꯟ ꯆꯥꯅꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯍꯪꯅꯗꯕ ꯌꯥꯕ꯭ꯔꯣ? ꯍꯣ, ꯍꯪꯂꯨꯏꯌꯦ꯫ ꯑꯗ ꯃꯣꯏꯅ ꯈꯨꯝꯅꯤꯡꯒꯨꯝ ꯈꯨꯝꯅꯤꯡꯗꯒꯨꯝ ꯇꯧꯗꯨꯅ ꯆꯪꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯨꯗ ꯆꯪꯗꯕ꯫ ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯕꯤꯗꯧꯅ ꯑꯩꯒꯤꯁꯨ ꯏꯃꯥꯅꯤ ꯈꯟꯗꯅ ꯆꯪꯉꯨꯕꯅꯤ꯫ ꯅꯆꯜ ꯅꯨꯄꯤꯅ ꯁꯨꯛꯇꯣꯛꯇꯅ ꯄꯩꯊꯣꯛꯇꯅ ꯇꯧꯔꯤ꯫ ꯑꯗꯨꯏ ꯇꯟꯗꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯗ꯭ꯔꯤ꯫ ꯑꯗꯨꯏꯁꯨ ꯑꯩ ꯉꯥꯏꯍꯥꯛ ꯆꯪꯉꯨꯗ꯭ꯔꯗꯤ ꯐꯖꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯆꯪꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯊꯕꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯪꯈꯤꯕ ꯇꯥꯔꯗꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯁꯤ ꯈꯪꯈ꯭ꯔꯅꯤ ꯈꯟꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯃꯤ꯫ ꯆꯪꯕꯤꯔꯨꯅꯨ꯫ ꯃꯣꯏꯅꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗ ꯀꯔꯤꯃꯠꯇ ꯇꯥꯟꯅꯔꯝꯗꯕꯤ ꯃꯣꯏꯅ ꯊꯣꯛꯄ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯂꯥꯏꯌꯦꯡꯂꯤꯅꯦꯅ ꯇꯧ ꯂꯩꯔꯤ꯫ ꯅꯠꯇꯦꯅꯦ, ꯇꯣꯉꯥꯟ ꯆꯥꯔꯦꯅꯕꯨ ꯃꯃꯥ ꯑꯁꯨꯛ ꯀꯟꯅ ꯅꯥꯕꯕꯨ ꯃꯆꯥꯁꯤꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯉꯝꯃꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯍꯪꯂꯨꯒꯦ꯫ ꯃꯤ ꯃꯃꯥꯡꯗ ꯐꯖꯗꯦ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯗꯗꯤ ꯃꯃꯥꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯅꯥꯕꯁꯤꯕꯨ ꯃꯆꯥꯁꯤꯅ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯗꯦ ꯍꯥꯏꯅ ꯅꯆꯜꯅꯨꯄꯤꯁꯤꯅ ꯃꯤ ꯃꯌꯥꯝꯗ ꯀꯣꯏꯇꯝ ꯇꯝꯃꯤꯌꯦ꯫ ꯃꯌꯥꯝꯁꯤꯅ ꯐꯠꯇꯅ ꯈꯟꯗꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯆꯪꯉꯨꯗ꯭ꯔꯁꯨ ꯌꯥꯔꯦ꯫ ꯊꯕꯥ ꯃꯆꯤꯟꯅ ꯊꯣꯛꯂꯛꯄ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ꯫ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯦ꯫ ꯌꯥꯏꯊꯣꯏꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯂꯧꯗꯨꯅ ꯆꯪꯉꯨꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯆꯥꯅ ꯅꯣꯡꯃꯇ ꯍꯪꯕ ꯂꯥꯛꯇꯦꯅ ꯋꯥꯔꯧꯅ ꯀꯞꯆꯔꯤ ꯃꯦꯝꯃ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ, ꯃꯄꯥ ꯃꯆꯥꯅ ꯍꯣꯠꯅꯕꯗꯒꯤ
ꯃꯃꯥꯁꯨ ꯃꯁꯥ ꯐꯒꯠꯂꯤ꯫ ꯀꯨꯜꯂꯅ ꯍꯥꯏ ꯊꯣꯏꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ? ꯏꯄꯥꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯎꯅꯦꯍꯦ꯫ ꯂꯩꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕ? ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯣ? ꯀꯔꯤꯅꯣ ꯂꯩꯔꯩꯗꯨꯕꯣ ꯄꯥꯕ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯂꯝꯕꯤꯗꯅꯦ ꯍꯩ ꯔꯥ ꯌꯣꯟꯕꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯨꯔꯤ꯫ ꯑꯗꯨꯗ ꯅꯅꯝꯃꯅ ꯆꯥꯅꯕ ꯑꯩꯅ ꯈꯔ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯅꯤ꯫ ꯁꯦ ꯅꯪ ꯈꯔ ꯍꯦꯛ ꯄꯤꯔꯨꯁꯣ꯫ ꯍꯣꯏ ꯄꯥꯕ ꯑꯩ ꯄꯤꯕꯤꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯝꯃꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯊꯕꯥꯗꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯝꯃ, ꯑꯩꯈꯣꯏ ꯄꯥꯕꯅ ꯏꯅꯝꯃꯒꯤ ꯍꯩ ꯔꯥ ꯈꯔ ꯂꯩꯔꯛꯏꯌꯦ꯫ ꯁꯦ ꯀꯗꯥꯏꯗ ꯊꯅꯝꯃꯨꯒꯦ? ꯊꯕꯥꯅ ꯈꯨꯝꯅꯤꯡꯒꯨꯝ ꯈꯨꯝꯅꯤꯡꯗꯒꯨꯝ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯊꯅꯝꯃꯣ, ꯑꯩ ꯀꯌꯥ ꯆꯥꯅꯤꯡꯗꯦ꯫ ꯅꯈꯣꯏ ꯇꯥꯆꯧꯅꯁꯨ ꯌꯥꯝ ꯂꯩꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯂꯩꯔꯛꯀꯅꯨ ꯍꯥꯏꯌꯨ꯫ ꯂꯩꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯕꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯑꯇꯥ ꯑꯈꯨꯟ ꯈꯔ ꯄꯨꯔꯛꯑꯒ ꯀꯅꯥꯅ ꯆꯥꯅꯤꯡꯅꯤꯅ ꯇꯧꯖꯔꯤꯅꯣ ꯈꯪꯗꯦ꯫ ꯍꯣꯔꯦꯟ ꯎꯆꯤꯔ ꯍꯧꯗꯣꯡꯂ ꯀꯩꯅꯣ ꯂꯥꯛꯑꯒ ꯃꯥꯏ ꯆꯥꯖꯈꯤꯅꯤ꯫ ꯂꯩꯁꯤ ꯊꯣꯡꯖꯤꯟ ꯌꯧꯕꯗ ꯉꯥꯏꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯅꯝꯃꯅ ꯍꯥꯏꯔꯤꯗꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ꯫ ꯃꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯄꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯗꯗꯤ ꯍꯔꯥꯎꯅ ꯂꯧꯍꯧꯋꯦ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ꯫ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯥꯎꯊꯣꯛꯅ ꯂꯩꯔꯝꯕ ꯊꯕꯥ ꯉꯁꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯃꯥꯌꯣꯛꯅꯗꯧꯔꯤ꯫ ꯅꯣꯡꯃ ꯊꯕꯥ ꯐꯤ ꯈꯔ ꯁꯨꯒꯦꯅ ꯊꯣꯛꯂꯛꯄꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯩꯁꯤꯒꯤ ꯍꯦꯛ ꯊꯦꯡꯅꯩ꯫ ꯃꯗꯨꯗ ꯂꯩꯁꯤꯅ ꯐꯤ ꯑꯗꯨ ꯃꯥꯅ ꯁꯨꯕꯤꯒꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯥ ꯌꯥꯗꯦ꯫ ꯑꯗꯨꯗꯩ ꯐꯤ ꯁꯨꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯏ꯫ ꯃꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯁꯤꯟꯗꯨꯅ ꯃꯕꯨꯛꯇ ꯌꯩꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨ ꯌꯥꯏꯊꯣꯏꯕꯁꯨ ꯊꯕꯛ ꯆꯠꯈꯤꯕ ꯇꯟꯖꯥꯅꯤ꯫ ꯊꯕꯥ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯅꯦ ꯃꯀꯨ ꯑꯃꯗꯤ ꯃꯆꯜ ꯅꯨꯄꯤꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯈꯟꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯦꯝꯃ ꯄꯥꯈꯠꯅ ꯃꯃꯧꯕꯨ ꯀꯣꯟꯈꯠꯆꯩ꯫ ꯊꯕꯥ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ꯫ ꯂꯩꯁꯤ ꯏꯃꯨꯡꯗ ꯏꯁꯤꯡ ꯂꯧꯕ ꯆꯦꯟꯁꯤꯟꯈ꯭ꯔꯤ꯫ ꯃꯦꯝꯃꯅ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯀꯧꯕꯤꯔꯨꯁꯣ, ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯄꯤꯌꯨ, ꯅꯃꯧꯁꯤ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯀꯨꯜꯂꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯆ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯂꯩꯁꯤꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯝꯃꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯊꯥꯕꯤ꯫ ꯊꯕꯥ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯤ꯫ ꯃꯃꯥ ꯃꯆꯥꯅ ꯁꯧꯗꯨꯅ ꯊꯕꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯑꯃꯥꯏꯕꯤꯁꯨ ꯂꯥꯛꯇꯨꯅ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯊꯕꯥ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯧꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯁꯥ ꯑꯃꯗꯤ ꯂꯣꯏꯅ ꯀꯥꯏꯔꯤ꯫ ꯊꯕꯥꯒꯤ ꯈꯣꯏꯖꯤ ꯈꯥꯗꯃꯤ ꯇꯝꯂꯤꯕ ꯅꯋꯥ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯀꯥꯟꯗ ꯀꯥꯏꯈ꯭ꯔꯤ꯫ ꯊꯕꯥ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ꯫ ꯅꯣꯡꯃꯇ ꯑꯋꯥꯕ ꯈꯪꯗꯅ ꯂꯩꯔꯛꯄꯩ ꯊꯕꯥ ꯉꯁꯤꯗꯤ ꯃꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯑꯣꯏꯈ꯭ꯔꯤ꯫ ꯃꯅꯦ ꯃꯀꯨꯁꯨ ꯃꯁꯨ ꯐꯪꯗꯧꯔꯦ ꯍꯥꯏꯅ ꯍꯔꯥꯎꯔꯝꯕꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯧꯒꯤ ꯃꯃꯥꯡꯗꯗꯤ ꯎꯠꯊꯣꯛꯇꯦ꯫ ꯃꯃꯧꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯃꯦꯝꯃꯅ ꯕꯦꯝꯃ, ꯌꯥꯔꯤꯁꯤꯗꯣ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯎ, ꯅꯁꯥꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯅꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯥꯏꯊꯣꯏꯕ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯊꯃꯣꯏ ꯀꯥꯏꯔꯤ꯫ ꯅꯨꯄꯥꯗꯤ ꯊꯃꯣꯏ ꯀꯟꯁꯤꯟꯕ ꯌꯥꯝꯅ ꯍꯩ, ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯊꯕꯥꯅ ꯅꯥꯗꯨꯅ ꯂꯩꯕ ꯃꯇꯝꯁꯤꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤ꯫ ꯂꯩꯁꯤꯅ ꯃꯅꯝꯃ ꯆꯥꯕ ꯌꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯍꯦꯟꯖꯥꯡ ꯊꯣꯡꯕꯤ꯫ ꯃꯅꯦꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯕ ꯃꯇꯝꯗꯅ ꯃꯥꯅ ꯁꯦꯕꯥꯗꯤ ꯂꯥꯏꯔꯗꯅ ꯍꯪꯕ ꯐꯥꯎꯕ ꯆꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯥꯔꯕ ꯃꯇꯝꯁꯤꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯁꯦ ꯎꯕꯗ ꯊꯕꯥ ꯉꯁꯤꯗꯤ ꯃꯅꯦ ꯃꯀꯨ ꯑꯃꯗꯤ ꯃꯆꯜ ꯂꯩꯁꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯅ ꯉꯁꯤꯗꯤ ꯊꯕꯥ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯆꯥꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯕꯤ ꯃꯃꯥ ꯑꯣꯏꯅ ꯉꯁꯤꯗꯤ ꯈꯥꯡꯂꯤ꯫ ꯃꯅꯦꯝꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯒꯅꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯆꯥꯁꯤꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯗ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯄꯨꯝꯅꯃꯛꯁꯤ ꯈꯜꯂꯨꯕꯗ ꯊꯕꯥ ꯃꯅꯦ ꯃꯀꯨꯗ ꯐꯥꯎ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯉꯝꯖꯗꯦ꯫ ꯃꯇꯝꯗꯤ ꯑꯗꯨꯝ ꯍꯧꯈꯤꯕꯅ ꯊꯕꯥꯁꯨ ꯋꯥꯈꯜ ꯌꯥꯝ ꯇꯥꯈ꯭ꯔꯦ꯫ ꯅꯣꯡꯃ ꯊꯕꯥꯅ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯌꯦꯡꯂꯨꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥꯉꯥꯡꯕꯤ ꯃꯧ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯕꯥ ꯍꯦꯛ ꯎꯕꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯃꯤꯠꯅ ꯊꯕꯥꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯂꯤ꯫ ꯁꯨꯝ ꯁꯨꯝ ꯅꯛꯆꯤꯜꯂꯛꯄꯗ ꯊꯕꯥꯁꯨ ꯇꯥꯔꯤ꯫ ꯁꯈꯤꯅ ꯀꯕꯣꯛꯂꯩꯅ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯃꯧꯁꯤ ꯃꯆꯤꯟꯁꯨ ꯌꯥꯝ ꯊꯤ ꯍꯥꯏꯅꯤ꯫ ꯌꯨꯝꯗꯅ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯇꯧꯗꯦ꯫ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯃꯅꯦꯝꯅ ꯂꯣꯏꯅ ꯇꯧꯍꯜꯂꯤ, ꯑꯗꯨꯒ ꯃꯤꯉꯣꯟꯗꯗꯤ ꯃꯥꯅ ꯂꯣꯏꯅꯃꯛ ꯇꯧꯏ ꯍꯥꯏꯗꯅ ꯇꯝꯃꯦꯌꯦ꯫
ꯀꯌꯥꯗ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯅꯣ? ꯂꯩꯔꯥꯡꯇꯣꯟꯅ ꯑꯗꯨꯅꯤ ꯃꯤ ꯅꯪꯕꯨ ꯃꯥꯅ ꯉꯝꯃꯤꯕꯨ ꯃꯤꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡꯁꯤꯕꯨ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯅꯦ ꯃꯀꯨꯁꯤꯕꯨ ꯇꯣꯉꯥꯟꯅ ꯄꯤꯖꯩꯌꯦ ꯃꯤ ꯃꯕꯨꯛ ꯃꯔꯥ ꯇꯞꯈ꯭ꯔꯕꯅꯤꯗ ꯇꯥꯗ ꯀꯨꯜꯂꯒ ꯏꯆꯦ ꯃꯤ ꯑꯃꯒꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯐꯃꯟꯕꯩꯅꯦ ꯉꯁꯤ ꯐꯥꯎꯕ ꯌꯨꯝꯁꯤ ꯃꯅꯥ ꯃꯅꯤꯟ ꯊꯣꯛꯇꯅ ꯂꯩꯔꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯦꯝ ꯆꯤꯡꯒꯟꯕꯤ ꯑꯃꯒ ꯂꯩꯔꯝꯃꯗꯤꯅꯦ ꯅꯨꯡꯇꯤꯒꯤꯕꯨ ꯈꯠꯅꯗꯅ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ ꯁꯈꯤꯅ ꯑꯃꯈꯛ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯃꯥꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯍꯟꯗ꯭ꯔꯤꯗꯅ ꯃꯃꯥꯁꯤꯗꯒꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯨꯜꯂꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯆꯥ ꯑꯃ ꯌꯥꯎꯔꯅꯤ ꯇꯧꯔꯝꯕꯗꯨ ꯏꯁꯣꯔꯅ ꯑꯃꯨꯛ ꯃꯨꯟꯕꯤꯔꯦꯗꯅ ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯖꯕ ꯍꯥꯏꯗꯨꯅꯤ ꯊꯕ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯥꯅ ꯂꯩꯒꯦꯅ ꯂꯥꯛꯄꯗꯨ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯏꯀꯥꯏꯕ ꯅꯪꯗꯨꯅ ꯍꯜꯂꯛꯈꯤ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯊꯟꯇ ꯄꯦꯟꯗꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯧꯅ ꯀꯞꯇꯨꯅ ꯍꯜꯂꯛꯄ ꯎꯕꯗ ꯃꯅꯦꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯖꯩ ꯊꯕꯥꯅ ꯏꯃꯥ ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯅ ꯏꯃꯥꯒ ꯄꯥꯕꯒꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯊꯕꯥ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯀꯞꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯤ ꯂꯣꯏꯅ ꯊꯣꯛꯂꯛꯏ ꯉꯁꯤꯗꯤ ꯌꯥꯏꯊꯣꯏꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯇꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯔꯒ ꯂꯩ ꯃꯥꯁꯨ ꯊꯣꯔꯛꯏ ꯃꯅꯦꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯈꯠꯄꯤ ꯍꯧꯒꯠꯂꯨꯁꯤ ꯍꯧꯒꯠꯂꯨꯁꯤ ꯏꯃꯥꯗꯤ ꯅꯪꯕꯨ ꯏꯆꯥ ꯅꯤꯡꯉꯣꯅꯤ ꯈꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯁꯣꯏꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯤ ꯕꯥꯕꯥ ꯅꯃꯧ ꯂꯥꯟꯖꯩ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯨ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯒꯨꯟꯅꯤ ꯑꯗꯨꯅ ꯏꯀꯨꯟꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯊꯕꯥ ꯃꯄꯨꯔꯣꯏꯕꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯅ ꯀꯩꯁꯨ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯏꯃꯥ ꯄꯥꯕꯕꯨ ꯑꯔꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯃꯈꯣꯏ ꯇꯥꯆꯧꯗ ꯇꯝꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡꯁꯦ ꯊꯨꯒꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤꯁꯨ ꯏꯔꯥꯜꯂꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯗꯨꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯁꯦꯟꯅꯖꯔꯛꯄ ꯏꯃꯥ ꯄꯥꯕꯒꯤ ꯋꯥ ꯇꯥꯗ꯭ꯔꯗꯨꯅ ꯂꯃꯈꯥꯡꯗ ꯊꯦꯡꯅꯕꯤ ꯅꯪꯒꯤ ꯋꯥꯕꯨ ꯑꯩꯅ ꯊꯥꯖꯔꯨꯕ ꯑꯩꯃꯨꯛ ꯄꯪꯕ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏ ꯏꯃꯥ ꯄꯥꯕ ꯅꯆꯥ ꯂꯥꯟꯖꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯆꯥ ꯃꯃꯧꯕꯨ ꯉꯥꯛꯄꯤꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯅꯔꯤ ꯑꯗꯨꯕꯨ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯂꯩꯁꯤ ꯎꯕꯗ ꯊꯕꯥ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯥꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯖꯔꯛꯏ ꯏꯅꯝꯃꯒꯤ ꯂꯩꯁꯤ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯏꯁꯥꯒꯤꯗ ꯈꯟꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯜꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯤꯅꯣꯛꯄꯨ ꯃꯨꯟꯕꯤꯈ꯭ꯔꯦ ꯅꯪꯅ ꯅꯝꯃꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯝꯃ ꯑꯗꯨꯃꯥꯏ ꯍꯥꯏꯕꯤꯅꯨ ꯑꯩ ꯏꯅꯝꯃꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯑꯩꯕꯨ ꯐꯅꯕ ꯉꯥꯡꯕꯤꯕꯅꯤ ꯈꯜꯂꯤꯕꯅꯤ ꯀꯨꯜꯂꯅ ꯌꯥꯔꯤꯁꯤ ꯌꯥꯔꯤꯁꯤ ꯉꯁꯤꯗꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯁꯨ ꯏꯃꯧꯅ ꯍꯥꯎꯅ ꯊꯣꯡꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯣꯏꯔꯁꯤꯀꯣ ꯂꯩꯁꯤ ꯍꯦꯝꯕꯕꯨ ꯀꯥꯎꯈꯤꯕ ꯂꯩꯇꯦ ꯑꯗꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯦꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯃꯍꯥꯛ ꯂꯩꯁꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄ ꯉꯥꯏꯔꯤꯕꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯁꯤꯅ ꯎꯅꯁꯤ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕ ꯍꯔꯥꯎꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯁꯥꯎꯕ ꯁꯥꯗꯨꯅ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯂꯩ ꯇꯥꯍꯦꯝꯕ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯗꯕ ꯅꯠꯇꯦ ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯕ ꯌꯥꯅꯕ ꯑꯩꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯇꯥꯍꯦꯝꯕ ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯃꯃꯤ ꯑꯃꯗ ꯇꯥꯗ꯭ꯔꯕꯣ ꯂꯩꯁꯤ ꯑꯩ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤ ꯅꯪꯅ ꯋꯥ ꯑꯃꯇꯪ ꯍꯥꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯅꯗꯨꯅ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦ ꯊꯕꯥꯁꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯊꯥ ꯂꯦꯞꯂꯝꯃꯤ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯆꯩ ꯃꯅꯦꯝꯅꯁꯨ ꯃꯥꯕꯨ ꯊꯕꯛ ꯄꯥꯛꯅ ꯌꯥꯎꯍꯟꯗꯦ ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯛ ꯁꯦꯟꯅꯖꯩ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯤ ꯑꯍꯜ ꯑꯣꯏꯔꯕ ꯀꯨꯜꯂ ꯑꯃꯗꯤ ꯃꯦꯝꯃ ꯃꯁꯨꯒꯤ ꯀꯨꯝꯍꯩꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤ